Pigi Bazarda Yang Pigi Bazarda Tilishi, Harau Nungaiba the Magnate, Awaba Pongtupani. I should have talked to Rabashu. I give me not the Rabashu. Akwadi, Manipur City, I give Poknapam Lamtam, Ni, Haina Yam China. Wakalamata Hazaba Amana, Akway put na Lamin Nabani. Aduda, Garishu Kangaba, Nizam Singda, Akway Ijilina Cookies. My dog was here for you, Wakal the Yam, no idea, no idea, but you pulled ceremony. Aduga Iramdam Manipur, I give Poknapam Manipur. I in a Ningtam, Sapangam daba, Labangam daba, Hibisi, Koji Prichibi Dadi, Manipur Sinatana, Atedi, Layramkani, Hibisi, Tazadi, Aduna Sharkar Puri, Basing Sea, Akway you walk at Pamsi Canano, Imai Baway, Basing City, Manipur Sharkar Puriba, Angamatosi, Natro, Moida Wakatana, Winakana, Wakatara, Aduga Sigumba, Purup Sinki, Barakta, Yanata, but Tokam Natamda, Ajumba Pijardo, Viva Hibisi. Manipur ki amam atu sanchi na to but na to adu ko jik sumai na to khara budi ai gi ichani hana ko shi khara da na kin ko ba hai ba si gi akoi si ya ya ni de aduna hojik pan ki bu si lai re bi si tang ko shu yaw re mai tai shu yaw re yang bu pi area da lai ri ba mai tai ijilina mai ra pai pi lai ka ya me aduga ching da lai ri ba ko gi tang khu gi Mayra Pipe Shao Long Shutara Mukeli, Aduga Lapin, Raga, City Aquatin Nuaitaba, Mayam do Pondoki Hana Push the dinner. Yengo, Anganka should not have been Nawamatu, Mamana calling it a man, Mamana called Mamataki, Low Pokiba Hibisi, Sanana consider Kaubanga with what you manipulate history nation. If you have to yoke the get over. Aduga Anna yet lay in front the lying of a Satle, Ukul to them. Yang Pigi Marak, Jem Kasom to Langang Jinki Maraksida, Shumaina, Wakal Mui begin Minushi Yauderaba, Wakal Yauderaba, Chagi Sadat, Lizard, Satliba Kampu Duna and Pustauraga, the Shukantaba, Autiki Akwaki Naga Regiment, retirement, Shibai, Indian Shibai Sing, the Pauba, when the Kashukandana Matwai, the Lobby. Adudi Akwaka Minor King in the Rasida, when Manipusiam no ware, when labor the Nuibangam dre, Aduna Nuibangam the Bahabsi, and one hand away the wrong Lavi the Toki, but Tabak Adudaki Akway Tabaki in Twinwine the Shudre. Mamma Mayam the Punchilaga Shumina Labor Sida, Yumunganunkia Mukware, Akwasi, individual life the Suyam the show, economic line the Suyam the show. Aduba Awaba Mayam, Akwaki Sargana, Kangi the Radikana, Kangi. Akwai Wakatam Hypothetical, Manipur Chief Minister, Aduka Magi Cabinet Minister. Sing Natana, Akwai no Wakatam like that. Aduna Akwai Nangasi Wakat Lipasi, Shoydan and Lobiu, Wa Manganaba, Tauhandigano, Adubo Akwena Nikat, Akwena Wakat Saripasi, Kara Velu when a Lobiu Hypasi. Fami, Aduga, Shumaina Karishu Kantaba, Mizam the Putaraga Hapadu away, Gantem the week, Yaning the shop, Yaning the city. Aduga City, Nupa Manata over Tabak Nati, Nupi Shola, but Nupising the Tawga over Tabak, Land Shokna Ragashi, but to the Akway Hakati. Adubu, Nam Akway Namdre, and Post Natana, no Yimisha, where Hapangam, they have to get home, Utpa City, Akway, Yamna should not mean it, Aduga. Mayam ki Marakta, Shibai ki Marakta, Ikai Ningai Kabak Amashu, what ye have to hiding Aduna, Akway demand the Atuba Madam, the Chasti Burakio, Manipushida. Puruk Kuding Minister, CD Agi Izashing, not the Nico Haina, Mientabu, partiality later than a Mayambu, Shenabu, Napiu, Hibisi, Akway Mayam, Nasi Ting Tam, Nupissing Yaure. Ting Nupishing Yaure, Dunkin Nupishing, so I pull up when a city Shumana Wakat, Nipam Pamasi, Tarna Pamasi, Pantaurasi, Karitsa Payaroi, Akway Marakta Shumana E. Naitaraga, Bupamina, when a Harana Labangam Gadagay Hana, Akway Nasi, pull up Horaga, Yang Bupi Pazar Shida, pull up Labani. Aduna Akwayna Tauriba, Nahandaki Taurakiba, Akway Mangani, Kunsam Sanglapa, me a mamam Punsi, me a mamam, no Magi Langsi, Krak. Lobio have to hiding it. See Hazaraga. Thank you. Rumpung, Riha, New Kenan,
aduga lamlai chatong loina yauraga akhoi apunba sida akhoi ki shinau longmaira pai bi si tangkhul ta ki taramu ni aduga sida ki mitei su akhoi ki sida leikai da leiri ba akhoi maira pai bi si akhoi ki sangstan taramu nei si mayam sina hujik akhoi na video loba sida loina chanpa ngam da bi wani mayam lakhrap ni akhoi aduna mayam ki khutlang mangi ba mayam ki demand si noina khara value oina lobiyo haiba si haijab sida tension jala Yarba. Ngasi aikoi yangang pokpi bazar da ngarang dagi chathaba haurakliba aikoi gi bal asi haukiba aikoi gi torong laubida micham angang mama macha tomlingai da aikoi gi Kuki narco terrorist singna bomb ne attack tawra aga laikhidaba amadi adubu yaning di haida phongdok lobada aikoi gi misam praja kayana aikoi gi CRPF ki game manung da sang lobada mukhoina misam praja ahum hatkiba adubu yaning di haibagi khongjang gi makha tara koina ngasi numinini suba adugumba khongjang ni aikoina ngasi jangsin jariba si aikoina ngasi ba pham asida punjariba si yangang pokpi Hamna pokpi sana sabi samko kuno amadi Akwai fulli bajing fulli aduna jingtam ani pullaga akwai gi ai pokpi gi area da Kundaraga laiminariba aikoi khulonnariba khunjasing maira paibi imaibel isini naw khwai pumna mangna amata oina thokiba thodok-sing adubu yaningde haibagi kholaw aduni aikoina aduga inau nauna ngarang nahan khakta tengko somda su aikoi gi misam praja ka hatkiba ukina attack tawra aga nupi yauna thawai mangkhiba adubu yaningde haibagi khongjang aduni aikoina changsin jariba se aduna aikoi gi lairiba State Sarkar amadi Manipur Sarkar na asigumba leibang masa ta daba thong singa se haukhibana haukhiboi makha ta na thohan bidana ba aikoina media gi thong da phong tok sari loina na asigumba thong mathong huk daba thong kaya se makha ta na thoglak pa taragadi Manipur da leiriba mama oibi kaya na sidagi he na chawba thogdok thong kaya sa tharak lakanda mama oibi kaya gi Masa oiba kaya laikhidabagi damakta mama oibi kaya na kari tawbang ami haiba aseng basaktam madu utpa haiba je soidana mama oibi kaya gi aroiba khongthang ama thangakani aduguma khongthang aduri yaudri latri ngai matamda aikhoi gi Manipur Sarkar na State Sarkar na yamna munna wakhan tawbira kanda aseng ba langla langjil ado puthokpira kanda misam hatkriba khudingmak Raja da khusin nabi ke dabani haiba wafam ado hanna aikoina media gi thongda ningsing jari misam praja hapa Tronglaw bida angang hapa tengka samda misam praja da ambush tawba tengka samda ambush tawba misam hapa We want justice. We want justice. We want justice.